कोरोना वायरस संगलक्तनबा लाइनिंग लाइसोल पांगथोखरे हौजिक यामना कीनरिबा कोरोना वायरस असिदगे ngakthokpiyu haina taibang mapugi mafamda लाइनिंग लाइसोल पांगथोकतुना थौनीबगी थौरम SOP ngangna ngasi jiribamge kalimai laisangda पांगथोखरे मणिपुर फूड इंडस्ट्री कॉर्पोरेशन की वाइस चेयरमैन के शरद कुमार सिंह ना सिंधुना इमा कालीमाई लाइसंगदा पांगथोखिबा थौरम अदुदा अहल लमन अमदे मियोय कया सरुक याखे थौरमगा मरी लैनना अरिबम गौरमणि शर्मन हाय ngasi यात्रा तौरिबसी विष्णु अवतार कुनगा मरीदा होम पीरगा अवा अना तारिबा कोविड लाइचत असिदगे ngakthokpina हाइजबने के शरद कुमार हाय लैवाकी अमदे मियामगी याइफनबगीदमक इमा कालीमाई इरा थौनी थौरम पांगथोकपने कीनरबा कोविड-19 लाइचत असिदगे मसा मनाय ओइबा इखोय पुमनमक ngakpi senbiyu haina khurumjabane कोविड-19 थर्ड वेव मायोगनबा मियाम पुनबा थौरम अमदे रैलीसिंग सही अमरोम थिंगदबने प्रोफेसर के विजय राघवन लैबाग असिदा कोविड-19 की अहुम सुबा वेब सोइदना लाकलबा याय हाइना सटलिबा था असिगी हवरकपदा फोंगदोखिबा इंडिया गवर्नमेंट के प्रिंसिपल साइंटिफिक एडवाइजर प्रोफेसर के विजय राघवन फोंगदोखिबगी मतुंगिन्ना करिगुंबा इखोइना लाइचत असिदगे ngakthoknanaba अचेतपा फिरेप अमगा लोइनना सेक्शन थौरांगसिंग लौखटलबदे लैबाग असिदा कोविड-19 की अहुम सुबा वेब मायोगनरदबा याय अदुबो हौजिक सथरिबा चना कांगलोनसिंग असे अदुमक मखाताना सथरबदे कोविड-19 की अहुम सुबा साफुदगे ngakthokpa wagani haire करिगुंबा लैबाग असिदा कोविड-19 की अहुम सुबा वेब लाखलोइसि हाइरबदे लैबाग मियाम पुमनमक कोविड एप्रोप्रिएट बिहेवियर ngakna चटपगा लोइनना लैंगांगना अकनबा मवोंगदा मथंग सही फाउबा लैबाग असिदा अचौबा कुमै लुहोंग खोंगदोंगबा रिलीजन गा मरी लैनबा थौरमसिंग मी यामना तिनगदबा अचौबा थौरमसिंग अमदे रैलीना चिंगबा मपुंग फाना थिंजिनबा मथौ ताई मसिगी मथक्ता लैबाग असिदा लैदिबा मियोय अयाम्बा वैक्सीन कापथोहौरबदे लैबाग असिदा कोविड-19 की अहुम सुबा वेब लाकदौबदगे ngakthokpa ngamba khak natana लाइचत असिगी अनि सुबा वेब के फंगलिबा सैथेंग असिदगिसु तपना तपना फहलकपा ngamgane हौजिक लैबाग असिदा मणिपुर याउना कोविड-19 सेकेंड वेब ना अचौबा सैथेंग पीदुना पॉजिटिव अमदि सिबगी चांग लेपा लैतना हेंगलकले असिगुंबा अवाबगी मसक ओइरबा सैरक असिदा कोविड-19 की थर्ड वेब लाकदौरिब्रा नत्रगा लाकलोइदौरिब्रा हाइबगी मतंगदा ngang sakna ba hongnarакle wafam asigi matangda lainga khaknatana court fauba yauna matha sanare national covid task force covid-19 ge member professor ke srinath reddy gi matungina laibak asida covid-19 gi third wave lakadra natraga lakloidra haibase laibak asida lariba miyam gi khutta lai ahum suba wave asi laktana ba thorang paikhat hobana laibak asigi khwaidagi yaipha haibadu oigane maramde covid-19 gi second wave na लैबाक सिनबा थुंगना कांखोंग साइहनबता नतना मिकअप मिराव खोलतना पुमनिन नलिंगा असिगी मथक्ता करिगुंबा कोविड-19 की अहुम सुबा वेब लाकलबदे लैबाक असिदा इखोइना मंगदा फाउबा खल्लुदबा असि अनागी अवाबा थोगदोकया थोगलकपा याबगे अकीबा लै अदुबु करिगुंबा इखोइना कोविड एप्रोप्रिएट बिहेवियर बु मपुंग फाना ngakna चलबदे कोविड-19 की अहुम सुबा वेब असे लाखिदबसु याय हाइरे इंस्टीट्यूट ऑफ बायोलॉजी जीनोमिक्स एंड इंटीग्रल बायोलॉजी की डायरेक्टर डॉक्टर अनुराग अग्रवाल गे वारोल की मतुंगिना चाही असिगी हौरकपा मतमदा अइखोइ पुमनमगना चेक्सिल हौरबदे ngasi ओइरिबा फिबम असे थोकलम लोइदबने अदुबु हौजिकसु अइखोइना यामना सेक्सिन लैरबदे अमदे लैबाक असिदा पाक्सना कोविड वैक्सीनेशन तौरबदे कोविड-19 की अहुम सुबा वेब की सैथेंगदगे खरा मखैदि ngakthokpa ngamgane वर्ल्ड हेल्थ ऑर्गेनाइजेशन WHO की चीफ साइंटिस्ट सौम्या स्वामीनाथन गे वारोल की मतुंगिना लैबाक असिदा संदोरकलिबा कोरोना की लायोंग असी वेरिएंट B167 असिने वेरिएंट असी इंडियन वेरिएंट हाइरगसु खंगनै हाइदिबा वेरिएंट असी कोरोना की असेंगबा महिक अदुदगे हेना साथीबा यामना संदोकनबा अमदे वैक्सीनेशन असु नमथबा वाबा याय वाफम असी WHO नसु अथुबा मतमदा चुम्मी हाइना लौरकपा याय करिगुंबा वेरिएंट असी कोविड की वैक्सीन असु नमथबा ngamdrabade मालेमगी ओइना यामनमक लाइबक थीबा हाइबदु ओइगने वर्डामन महावीर मेडिकल कॉलेज के कम्युनिटी मेडिसिन के हेड डॉक्टर जुगल किशोर की मतुंगिना नेशनल लेवल द कोविड-19 की अहुम सुबा वेब संदोरकपा खरा वागने अदुबु था अमदगे था अमगा मखाई फाउबदे कोविड-19 लाइना लाइचत असिगे संदोकपगी चांग असे नॉर्थ ईस्ट इंडिया की मफम सिंगदना हेनगने अदुबु दिल्ली महाराष्ट्र उत्तर प्रदेश राजस्थान अमदे मध्य प्रदेश न चिंगबा स्टेट सिंगदा हानगुम कोविड की अकन साफु अदु लाक्तबा याय अदुबु करिगुंबा वायरस असिगे अनौबा वेरिएंट अमा लाक्लबदे अहुम सुबा वेब लाक्पा याय हाइरि लोइनना जोधपुर के NIIR NCJ ICMR की डायरेक्टर डॉक्टर
Arun Sharma gi matungin na COVID-19 ge mutation pumna khangdokna bahona bagi matam scientist singda phangdre maram aduna hauzik maki waina COVID-19 laina laichat asidage ngakthokna ba amata ngairaba upai de COVID appropriate behavior ngakna chatpana oigani haire vaccine kapthokpana COVID tagi ngakthokpa ngamgane L Jayant Kumar COVID-19 dagi ngakthokna ba vaccine kapthokpa tangai fade vaccine kapthokpana laichat asidagi ngakthokna ba pambai ama oiribani haina kaisamthong esige MLA L Jayant Kumar na phongdokkhre mahakna chairman oiba kaisamthong kendra COVID committee na Manipur lenga ke health department amade national health mission gi matenga loina na chahi nifu manga gi mathakta lairiba ahal singbu vaccination tobagi kem ama ngasi dagi howduna pangthokle kem asi ngarang dagi howna ba thorang tawramba dagi order thokpa thengba amade nongsing gi phibam phattabana ngasi dagi howbani haiki mahakna hai pangthokodoriba vaccine kapagi thabak ase ward number 12 amade 13 amasung Ward number 9 amade 11 gi oina saruk ani thokna pangthokane amaromda kaisamthong ACS gi manungda lariba COVID positive oiraba anaba singi marakta karigumba oxygen ge tangai fadaba lairakpada sizinanaba oxygen concentrator ani miyam gi damak katkhre oxygen concentrator singadu mahagna constituency aduda lairiba miyoi singna khudong charaktraba matamda sizinanaba gi damak Imphal College ta hangdokliba community home isolation center da thamgani haiki Oxygen concentrator asi mi khudingi oina piba ngamdabana concentrator ani asina tangai fadaba lakpada sizinnabiyo anaba pukhanaba gari fanglaktabana maram oiraga kaisamthung AC gi oina ambulance oina sizinnaba yanaba gari amasu athuba matamda piragane madugi damak semba saba loire haina mahakna makha takhe COVID-19 gi matangda Erakhiba Aranbasing Semdoknaba Facebook amasung Twitter da Khanghankhre Singapore da hojik oiriba COVID-19 laina laisat ki matangda social media platform singda aranba wafam kaya sandorokli badu semdoknabagi damak government na Facebook amasung Twitter da Khanghankhre haire hiram asiga mari lainana Singapore gi Ministry of Health na phongdokibada social media platform singda laibak aduda India dagi hawrakiba COVID-19 gi anoba variant makhaladu sandokpa hore amade masina sahi nauriba ngang singda ka hena khudong thiba thokan ba yai haina inarakle masi laibak adugi miyamda mipai ba pokhan ba yaba wafam ne maramaduna social media platform singda aranba pausing ase filter taunaba amade semdoknaba honagadabane India da sandokliba COVID-19 gi anoba variant Singapore da thengnakhre adubu hairiba virus makhal asina chahi nauriba ngang singda ka hena saitheng pi haiba wafam adude aranbane laibak aduda laingakna India da sandokliba COVID-19 variant gi matangda awareness kaya piduna lakle marak asida aranba pau sandokliba se laibak thibani haire thokhaningdaba thokdok thoktanaba club singna hotnase COVID-19 laina laichat manungda ana layeng sangsingda wakhal tanadabadage thokpa yaba thokdok sing thoktanaba laikai ge club singna thodang logduna honasi amade AMUCO na healthcare worker singda club singna mateng pangsinsi haiba wafam saugatli haina hauraibi socio economics cultural organization SECO na phongdorokle hiram asigi matangda SECO ge secretary KH Tanvir na kuyak piduna thadorok pachero laman hai COVID-19 laina laichat asina miyam gi mahuksa gi punsida achoba saitheng ama piriba matam asida laikai gi club singna manak nakbada laiba na layeng sangsingda thabak tawriba healthcare worker singda mateng pangsinbiyo mathau tariba healthcare worker ayamba arapadagi laklibane anaba layeng ba lakliba singna khudaki oina makhoina pamliba du phangdabadagi ana layeng sangsingge staff singa thokpa yaba thokaningdaba thokdok sing thoktanaba club singna ningthina senaduna animaki marakta wakhal tanaba sinbiyo laina laisatki luraba matam asida khudingmakna amaga mateng pangnaduna honaminabagi matam oire